MEITEIS singi amana amabu singthanaba waikhu gi chanabi ama leiriba se thadok matam oire khenab leiriba pumbaka amada puna phaminaduna wari sanar ga loisin changi haina Kairao Assembly constituency ge MLA obitana tana lining to sanamai temple board ki vice president oriba Lorembam RAMESHWOR MEITEI na phongdokrai MLA sina wafuma se haing khongbal leiba lining to sanamai temple complex international sanamai association ISA na sinduna sanamai jam ga mari leina na pangthukiba nomo yob conference ta phongdoki Thoramut MLA RAMESHWOR na sanamai lining asemak aikhogi laiwei kraba alaman singna thambirama fajakraba lining amane lining asigi fajakraba machadase mipum khodimakta takpi tambiduna malem yoiba lining ama ohenba matam oire sanamai lining asiga marilena na larikama fong changi phongdoki status de tholi birang asiga marilena MLA sir makataruna lana sir MEITEI furu ki oiba award pakya Khangnan ngi tanjama pibadana tana MEITEI furuba sida yengsin ma kaya ama lai rahaba khangba ngamle akhoi gi laiwei kraba alaman singna Manipur se yamna pak chawna thambiram bane adubo hauzik yamna picture lakli ba se ikai ningai ni phongdoke Thoramadu line thok sanamai temple board ki member secretary M Sivdat Luang International Sanamai Association gi president Safam Vaiga yauna miyoi kya na saruk yaki Conference of the Manipur University History Department Head of Department ona Thaupuriba Professor H Sudhirna moderator oiba conference aduda Luang Nongum Sang Manipur gi executive member Langjamcha Sanatoi Manipur University of Culture gi Dr. Makonmani Mongsaba GP Women College ki Associate Professor Dr. Waikom Ramesh na sanamai jamga mari lainaba paper sing pathoki nupa khunmak nupi khunimak akoi lan gi training hai tare ko akoi gi halaman tambiram akoi gi khoi lalong tambiram thang ta gi line do oro di ku supply line akoi mai training tok thok bong jang ya kana kana khoi si khoi na khang ya akoi yengchen ba suki matuk yam akoi handa ki do lan do yam na khoi ki ke no akoi pona question la ga le me ke do kathen ma mi di akoi lap chapam leite akoi sengmai de loira asi lamlai swai de loira yang bu bi matak khoi lan ma ngam de akoi palen yo ngam de kaksing da khoi loira som imphal som da jana kong swai de loira na khoi si yam pik pa amo edu ipai pu na di yam chang thambiram me Iwan khuda moina ariba matang map ta gade khoi hujikla riba kabo building je khoi MEITEI singi lamni ga hairame adung sidi pikram mani pusi ba khoi imphal ta pak ta hena satpangam de sar su ngai ta phawai ta sakar jar khasu kamu pilala khoi satpangam da ba isagi lamni da hajar ga ade khoi more satpangam da ba sigo mayam ma lei base khoi je waikhu gi chanabi khoi MEITEI singi toy mas thado kan da khoi khuna da na ma toina khoi unity wen pulla kan da ko hiram khung cha mana kan da khoi yening ba khoning le ga jo khoi manung phamna kam da phamna luisala kan da ko pun ba jati ma oi ba homina ni sai ba je mai thamja